News Live Channel na khwai puna muputaram nuksebol oina na pungja chi oina nukti phongba pauche dagi maroiba pau khara khanganjari Brinda yauna tongan ba AC gi mere ogada batara matwe Congress te yaukre Hndkki mikhlna Manipurgi leibak lepkadouri bani ngmkhigdra chingnariba leibak kllamsi bimol Operation da kanto sabal thawdo ta chenaba amasu phari kanto sabal ke anoba security arrangement MLA DC amachung SP ning chinkre Central Force sing State Force na sindokpiu CM Kemchang wafam mathong masak khangdaba luchingba gi wangani oibobi yum taruk amuk hana mai thaduan kiba proxy war gi saruk amani kokomi lup manga gi wakat mifam makha chathari Chief Minister dagi nemcha ki gen hen saukibana wail pi bangamdabani Purnima leibak kanbani hen lui khanbadagi PDA da yaukibani Jayananda sana mahi lining mapang kalalasi aise Maitei kananaba law semaudrabadi chahi khargi manungda awaba nanglagani Security Force na khenaba miyeng thamdana mathau pangthokpa changi Rajen Mathau tawdraba security sing paratam biba mathau tare Mahesor Kanto sabal ki thawdona security de miyam na thajaba ngamhandri NPP Khulai konana gari police na phagat khre OPM ni chingnaba KG nifumapan makhai phagat khre India amadi Myanmar border da laloti ki thabak hawragani Modi na namit yankai tari nida leibak tramathoi satkre Pau sandongna mukpijari Lakadaba kunja 2027 ye anganba sarukta bangthokadoriba Tarahundai suba Manipur Legislative Assembly gi mikhlda mire ogadoriba tongan Assembly Constitution Seat-gi mioi taramatu Indian National Congress te yaukre taram okre Hndkki mikhlna Manipurgi tungi maraibak lepkadouriba mikhlna sina aruba phim da leiriba Manipur kanba ngambrei hausi haina leibak Lok Sabha gi member Dr. Bimol akoijamna phongdokre Mathang chahi February natraga March thada pangtholaba yai haina panariba taromdoi suba Manipur Legislative Assembly gi mikhlda saruk yanaba sem saiba Congress Party gi intending candidate taramathoi party de changlakpaga loinana taramna okpagi thorom amada wafam asi mahangna phongdokibani mahangna makhata na hai hadak pangthokadoribe assembly mikhl asi mamangna pangthokiba mikhlga manaroi mikhl asida BJP na ngamjaba thakta masal amadi mani power sinaduna government semdaba soidan honarakani Hojik ekhogi lema asi kari film da leiribagi habisi mipungodi mona khangnara wafamni masida karigumba BJP na amuk hana laingak chukli thinakiba tabadi Manipur asi amuk hana hogatpa ngamloroi film amada laikhragani aduna miyang mikop thopiro BJP government asina sel khar piga thakliba longnam lang asida thubiranu Manipur kansi haigadi Manipur miyang gi wakalon asi hana hongdokpa darkar dai politician haibisi miyang gi thabak tongnaba thambani miyang gi mapu nati haibisi khangjinbiu Thoromadu mari lenana MPCC ki president Okrami Bobina hai India asi malengi phampakte super power ama haibadu oirabani adubu India gi saruk ama oiriba Manipur na chahi ahum hena mai jakliba sida ngasi phawba India ga mena thoksadana kumai yengbagum leitholi makhoina irang asigi waroisen ama porke hairabadi pung khargi manungda waresin porokpa yai constitution of state amada piriba power adu maning tamna piragadi state government na su irang asi waresin porokpa yai state government na power pibra pide center na irang asi loisanbra haibasi loisan bida ontok pipima mada Manipur asi thambiri masina takpadi Manipur gi irang asi gi marumda India government gi aronba agenda ama leibra chingnadaba ngamde haina mahangna haiki ngasi Congress Party da nangna changlakiba TS Brindan hai Indian and Manipur salariba democracy asidi functional democracy nate experimental democracy kawi experimental democracy amagi makhada leiba makhai aikhoi chakhutpa ngamloi tangdu leitana hingbasu phangloi state asida functional democracy poroksi hargadi lamdam asida leiba mipum khudimona isa gi thodang masak khangdan democracy process asida yauksan ba mathau tai Hojik lamdam asida chathari balengal asidi fascism ni makhada ngasi power da leiriba mioi khujok kharana power punam centralized toroga thamdi makhogi mayokta wangang basu yade tasu tade lamdam asi mahausagum tangdu leitana lehense haragadi lamdam asi BJP haiba party asi maru phuktam buthat mathau tagani hainam hangna makhathaki ngasi ki Congress Party de nongna changla khapsing adudi thongju asigi TS Oxford Kairao asigi L Suranjoy Thongiven asigi Y Sandeep Uripok asigi L Sasibhujan Yeskul asigi TS Brinda amadi B Sarat Sharma Semai asigi KS Devendra amadi KS Gambi Long asigi Nasir Khan
Anwar Hussein amadi MD Said Khani. Operation the Kanto Sabal told the Chinaba Mazupari. Kanto Sabal Ganova Security Arrangement MLA, DC Amazon Espining Shankre. Kanto Sabal Dangarang Mate Yum Taruk Maitadon Batolo the Chinabani have Amazungarang Ahincha Tagi operation the Pagat Pangam Cray. Ngarang Todo Abu and the Totanapa known Pakalakniba Security Arrangement Chema SCK MLA Yauna DC Amazon SP Puning Shankre. Ngarang Sin Pop of the Lemon Chimang Kanto Sabal the cookies in the daily Lalaga. Maite yum tarong may tadol ang batado adu the Chinabani have a mu amateur security na Pagapangam le Hairi. Par mu edudi Ngamboy Haukip sa hindi pumanga apok pangamse Haukip gawi, mga kampupi district lemo kong dagin Hairi. Pulis tagi pangbapawa sinam hai, todo kasi ang marilene na ngarang numidang ating da Manipur Police, CRPF, amasung RAF ki apun bakang bu na sa tagi ba operation na mu edu Pagapangam kibani. Ngarang numidang ating batagi Jatar kiba operation tungas ahing nungay matung pawa jataki lemukong mission bank amaso akobre jataki ba operation tu da miu tranga verify taw kiloina na SBBL nungmay amaso phagat ki hari amarom da thodo adu mari leina na makhat tarak pada amuk thok tanaba panam ta sekmai SG MLA haikam digo Imphal West Police ki SPC Baganta Sharma amasung Imphal West District ki DC Rajkumar punna saruyaduna Kanto Sabal amasung demukong taina pambapam da non deploy tawriba security ki arrangement yangshin ki panbe yai ngarang thodo adu security personnel singi negligence na thor bani haina MLA haikam dingon phongdok ki busu laikhrabani Look mga wakat mifam sa thari, Chief Minister dagi nemsa kibgena hen chaukibana while bibang amdavani Punima. Deputy Chief Minister nemsa kibgena nga si Chief Minister git mathakta overrule tawduna laibana micham miyam hatkibage achu mobile pangthokpang amdavani haina Ragaino Women Society ki President Punima Palmeina phongdokre. Wafam masi amuko amoba poirile meron kohar amadi MS ki miyam khada Ragailong thawbai Ragailong Women Society, Ragailong Youth Club na Sindona, Ragailong Community Hall da pangtukiba wakam mifam da pangtukibani. Wakam mifam adu da Punima Palmin makatan hai, sari paza asi apapatagi wakan kanba ngamnabani, miyang ilusingbo ina lenga pahidrabadi, lenga amalairubi kanabaliti, tam tiraba mihat kaya asigi achumawayan ngamdaba hai basi lenga kaya aswebani. Yum taruk amuhan na may taduan kiba poksi wagi saruk amani kokomi. Lemukong army ke mamang ta yum taruk amuhan na may taduan kiba githong at mag poksi wagi saruk amani haina Coordinating Committee on Manipur Integrity Phongdoli. Kokomi gi IPR Subcommittee Convener Fijan Samsa na phangtorok pa chero lamana hai ngarang July 2020 ningthilda lemukong army ke mamang da kukisina protest tahon chilnan bagi kudung saba lauraga lanjina duna leiba ITP singi yum Mi laina daba yum sing may taduan kibai thong asi Manipurgi irang asida anaw masak ama amuk pina na buwana bani. Masi May 3, 2023 gi sathar kiba India gi poksi wagi saruk amani haina lawi. Media gi reporter singi live stream video sing amadi mafam aduda khundari be mya maru goina Kanto Sabal khunja sing amadi mayu makai thadok pikraba IDP sing aduna pirakpa pawi matungina kuki singi deli tu kai dam Central Force singa duna maite yumana nang na sanchala lebano loine na maite singa sina protest tawna phone of the Central Force singa duna kuki singmu thadok tuna thamlaga maite singu onsin duna thing duna laikhibana karigino makhoi gi mima mukta da yum mai thabai mikhu ka khalapa uba phangwada miyam aduna yum mai thare haina Central Force singa duda khudom bi thin duna taklaba phawada tayar ni haina laikhok tuna laikhiba loine na masagi mai mai chal haidana yumbu ma changduna mai kanjana bhona ge tawbda su Central Force na changhandana thongkiba thongasina takpudi makhoina tamnana kuki sing maitei singda kai ho handuna amuk irang asi sagalana bi tanja ama thon bani haina kokomina lawi Manipur da thoriba Central Force ayaba mitei damudi na gachina onsin duna thambagi thong lebang mya humna khana lairabani amadi Hndkki thoriba thodo asina chu amuk hena masak sengalena hairi Security Force khenaba mieng thamdana mathok pangthokpa changi Manipurgi singta manimangda tingtamna porna bhonabda Security Force na Kanglupurgi khenaba mieng thamdana masagi mathok pangthokpa changi haina lamsang Assembly Constitution gi MLA chorkhaiba najena phongdokhre India mani Myanmar border lalon tiki thabak haurangani matam changna thingraba matung India amadi Myanmar border da area da sahi toke matungda lalol tiki thabak amuk hana chathaba haurangani hairi OPM ni chingnaba KG nipuma panga
makai phagatkhre Senapati Police ngasi National Highway 2 da thiba humbai tabuk chathabada OPM ni haina chingnaba KG ni phungapan makai rom phagatpa ngaukhre Police na phungdol khringi matungina Special Operation Team Senapati gi timamna National Highway 2 da leiba Benbung outpost da outpost da check chathari manung da angu machugi Hndkki ma laki Hndkki tu da tongduna lakpa me de check tawbo ubadai car du hundolna ga chin kibani police am changchin doni yang da car du da gi sodom yang ki police na phagala bangu machugi Hndkki du gi number na NL07 CE 0841 ni gari chi ukul district ki Kampajen haina khangna ba mafam da leiba jet rengthingam chahi yang khin ko mi am gi mingdere star lei haba kamangam khre me ji haji ji Nagaland Chuma Kojima district ki manung chamba ko ki dolang haina khangna ba khung amada leina lei hari haji ki wina di matang asida paulo sinjari puna pu khwai puna pu amuka hana kai khumda bu usari